MOIRANGKHOM SOUGAIJAM LEIRAK MACHIN LEIBA LANLEIMA DUKAN MAMANGDA NGARANG AYUK SAKKHANGDABA SINGNA BOM Thamjillambagi Thouong Adubu Yaningdaba Phongdokpa Oina NGASI DUKAN MAMANGDA Wakat Meepham Chathakhre DUKAN ASIGI EMPLOYEE AMADI SOUGAIJAM LEIKAI MAIRAK PAIBI LUPKI MEMBERS SING YAUNA CHATHAKHIBA WAKAT Meepham ADUDA DUKANDA BOM Thamlamba Yaningde AIKHOIGI IRAL KARINO AMADI YUMLAKTA BOM Thamjillamba Yaningde haina thaba placard sing sizinake Wakat Meepham aduga mari leinana SOUGAIJAM LEIKAI MAIRA PAIBI LUPKE President RK Ibechawbina hai ngarang ayuk ikang kanghaudana LANLEIMA dukan gi mamangda bom Thamjillamba aduna LEIKAI miyamda chawna mipaiba pokhanke National Highway gi hek nakanda LEIBA dukan asigi mamangda ayukta walking checkpa miyoi singe ngahak awa pothafam su oiribane karigumba bom adu laibak thibadagi pokhai Ramlabadi Chawna Asok Apan Nangani, Maram Aduna Asigumba Miyamda Akitu Jungba Pokpayaba Thawong Sing, Matungda Amuk Hanatobiganu Haina, Ibe Chawbina Makatake, Amaramda Wakat Meepham Aduda Sarukya Kiba, LANLEIMA Dukangi Retail Manager, MOIRANKHOM MNA Phongdokpa, Bom Thamjillambagi Thouong Aduna Dukan Asigi, Employee Yang Kairomda Chawna Mipaiba Pokhale, Karigumba bom adu pokhairam bathok labadi asok apan kaya nanglamgani dukan asi toki bathok labadi masida thabak shudna yum punari ba miyoi sing dasu hena awaba potlum kaya thengna hogadoribane maram aduna aki akhang nanghanbagi mahutta wari shanaduna issue kudimak loshina bahotna biu matungda asigumba thawong asi amuk hanna tawbiganu haina mahakna makatana appeal tawki Owner says dukan gi owner sida kanagumana smaina live attempt to biba natraga huge amount demand to biraga threaten to bimana maram oiraga ai phambang amaroi to oge na to khimatamda asuk yam staff chi autte yeng biu kaya yam ka staff no suk yam staff mayam sigi live che loina manga dori bani pumna makse yeng biraga huge amount to biganu puba thangmang amoi da su to biganu aduga lekai se yunga thangnana leiba lekai ngantani ai bazar gi dukan natte yumlakta leiba dukani Sumain tau dana bom thamjanbira bataraga di akoida mibaibe amna pokchai matung dadi amuk hanna sugum base tobiganu sini akoina haijaning se akoigi ngarang khangkhawdona thoiba thodokse yam nungaijade haitare ko akoi sena kanda khoi sigida leije puna staff yang khai muki chang lei aduda khoina aina pamjada bhaiga hujik thambirami ba kaino bja posak sina kaigumba soingam dana yauragadi akoi staff tu soktuini adegi dukan ji ju hangdagadi akoi lei bas staff yang khai hen basing je akoi noina thabak wari ni thabak noina tatlaga leiduine ba aduna matung tarkodadi sigi thodok samtang thokpi dana ba tobidana ba ai haijaningi aduga wari sanaraga loisanba yabududi wari sanaraga loisanbio aduga sumba aki akhang simadi matung tabdadi tawhanjaningde